ꯑꯍꯥꯟꯕꯃꯛꯇꯗ ꯆꯤꯡꯂꯦꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯨꯡꯒꯤꯗ ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯍꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯉꯁꯤ ꯃꯈꯣꯏꯅ ꯂꯧꯒꯗꯕ ꯁꯕꯖꯦꯛ ꯃꯣꯏꯅ ꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯁꯟꯗꯣꯛꯅ ꯇꯥꯛꯆꯒꯅꯤ ꯑꯃꯗꯤ ꯍꯥꯏꯖꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕ ꯑꯃ ꯂꯩ, BA/MA 1,000 ꯆꯔꯨ ꯏꯀꯨ ꯑꯃꯅ ꯍꯦꯟꯅ ꯇꯥꯡꯏ ꯀꯥꯟꯅꯩ ꯍꯥꯏꯕꯁꯤ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯆꯨꯝꯕꯅꯤ꯫ ꯃꯈꯣꯏꯅ BSc MSc ꯑꯅ ꯃꯣꯏ ꯍꯥꯏꯔꯝꯗꯦ, ꯑꯣꯡꯂꯤ ꯖꯁ BA/MA ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯅ ꯑꯩꯅ ꯁꯤꯗ ꯄꯨꯁꯤꯟꯖꯔꯛꯄꯅꯤ꯫ ꯍꯥꯏꯕꯗꯤ BA/MA ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯅꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯏ꯫ ꯑꯣꯖꯥ ꯑꯣꯏꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯩꯇꯦ꯫ ꯑꯣꯖꯥ ꯑꯣꯏꯔꯦ, ꯗꯥꯏꯠ ꯕꯦꯠ ꯂꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯇꯦꯠ ꯑꯅ ꯄꯥꯁ ꯅꯠꯇ꯭ꯔꯒ CTET ꯗꯔꯀꯥꯔ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯅꯦꯠ ꯁ꯭ꯂꯦꯠ ꯑꯗꯨꯁꯨ ꯑꯗꯨꯝ PhD ꯑꯗꯨꯝ ꯗꯔꯀꯥꯔ ꯇꯥꯔꯛꯀꯅꯤ꯫ ꯊꯕꯛ ꯈꯨꯀꯧꯁꯤꯒ ꯆꯍꯤ 10 ꯂꯩꯔ ꯍꯥꯏꯗꯣꯛꯄ, ꯄꯩꯁꯥꯅ ꯗꯃꯥꯗ ꯄꯤꯅꯔꯤ, ꯀꯧꯔꯤꯕ ꯃꯁꯤꯡꯅ 2-3 ꯈꯛꯇꯪꯅꯤ꯫ ꯁꯤꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏꯗ BA/MA ꯂꯣꯏꯕ ꯃꯤꯈꯩꯗ, ꯃꯔꯨꯑꯣꯏꯅ ꯑꯥꯔꯠꯁ ꯂꯧꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯌꯥꯝꯅ ꯑꯋꯥꯕ ꯄꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯇꯨꯏꯁꯟ ꯂꯧꯔꯁꯨ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯇꯝꯅꯕ ꯁꯥꯇ꯭ꯔ ꯂꯩꯔꯣꯏ꯫ ꯃꯦꯠꯁ ꯁꯥꯏꯟꯁ ꯉꯥꯛꯇꯅꯤ ꯀꯣꯆꯤꯡ ꯃꯐꯝ ꯈꯨꯗꯤꯡꯃꯛ꯫ 11ꯗꯒꯤ ꯑꯥꯔꯠꯁ ꯂꯧꯔꯕ ꯑꯦꯛꯖꯥꯝ ꯑꯃꯠꯇ ꯊꯥꯕ ꯌꯥꯔꯔꯣꯏ SSC ꯗꯒꯤ ꯍꯧꯔꯒ꯫ ꯃꯥꯅ ꯊꯥꯕ ꯌꯥꯕꯁꯦ CDSꯗ OTꯗ ꯈꯛꯇꯅꯤ ꯊꯥꯗꯣꯏꯁꯦ꯫ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝ ꯅꯠꯇ꯭ꯔꯒ ꯏꯁꯇꯦꯠꯇꯨꯒꯤ ꯄꯥꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝꯗꯨꯒꯤ ꯑꯦꯛꯖꯥꯝꯗꯨ ꯈꯛꯇꯪꯅꯤ ꯑꯩꯈꯣꯏꯅ ꯊꯥꯗꯣꯏꯁꯦ꯫ ꯑꯗꯨꯁꯨ ꯌꯥꯝ ꯃꯪꯕꯤꯔꯨꯔꯅꯨ, ꯍꯥꯏꯕꯗꯤ ꯃꯤꯗꯜ ꯐꯦꯃꯤꯂꯤ ꯅꯠꯇ꯭ꯔꯒ ꯍꯥꯏ ꯐꯦꯃꯤꯂꯤ ꯐꯥꯎꯕ ꯁꯨꯔꯒ ꯆꯥꯕꯗꯤ ꯑꯥꯔꯠꯁ ꯂꯧꯔꯨꯅꯨ ꯍꯥꯏꯁꯤꯅꯤ, ꯃꯣꯏꯅꯁꯨ ꯂꯥꯝꯕ ꯐꯪꯗꯦ꯫ ꯂꯥꯏꯔꯤꯛ ꯄꯥꯕ, ꯀꯣꯆꯤꯡ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯗꯒ ꯇꯝꯅꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯃꯗꯤ ꯁꯤꯂꯦꯕꯁ ꯀꯩꯀꯥꯁꯤꯗꯤ ꯌꯥꯝ ꯂꯤꯔꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯁꯤꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯗꯦ, ꯈꯖꯤꯛ ꯈꯛꯇꯪꯅꯤ ꯇꯝꯂꯤꯁꯤ꯫ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝꯁꯤꯒ ꯑꯩꯈꯣꯏꯅ ꯇꯝꯂꯤꯕ ꯑꯁꯤꯒ ꯆꯥꯝꯃ ꯑꯗꯨꯝ ꯈꯦꯠꯅꯩ꯫ ꯁꯥꯏꯟꯁ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯀꯃꯔꯁ ꯂꯧꯈꯤꯕꯅ ꯒꯣꯕꯔꯃꯦꯟꯒꯤ ꯊꯕꯛꯃꯛ ꯐꯪꯗ꯭ꯔꯒꯁꯨ ꯀꯣꯔꯄꯣꯔꯦꯠꯇ ꯊꯕꯛ ꯇꯧꯕ ꯉꯝꯃꯤ, ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯊꯕꯛ ꯇꯧꯕ ꯉꯝꯃꯤ꯫ ꯑꯗꯩ ꯑꯦꯄ꯭ꯔꯦꯟꯇꯥꯏꯁ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯁꯨ ꯉꯝꯃꯤ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟꯒꯤ ꯃꯔꯨꯑꯣꯏꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯖꯣꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ꯫ ꯁ꯭ꯀꯣꯂꯔꯁꯤꯞꯇ ꯑꯣꯏꯔꯁꯨ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯍꯦꯟꯅ ꯐꯩ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯈꯦꯠꯅꯩ꯫ ꯊꯕꯛ ꯐꯪꯕꯁꯨ ꯌꯥꯝꯅ ꯍꯦꯜꯂꯤ ꯁꯥꯏꯟꯁ ꯂꯧꯕꯅ꯫ PhD ꯇꯧꯒꯦꯁꯨ ꯏꯔꯥꯏ ꯂꯥꯏ꯫ MScꯕꯨ ꯂꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯁꯨ MUꯗ ꯇꯧꯔꯁꯨ ꯌꯥꯔꯦ, MIT, NIT, IIT, ꯑꯗꯨꯝ ꯑꯒ꯭ꯔꯤꯗꯁꯨ ꯌꯥꯔꯦ, ꯃꯌꯥꯝ ꯂꯩ꯫ MAꯒꯤꯗꯤ MU ꯅꯠꯇ꯭ꯔ DMU ꯃꯁꯤꯁꯨ ꯈꯖꯤꯛꯇꯪ ꯀꯧꯏ, ꯑꯗꯨꯁꯨ ꯀꯧꯗꯕ ꯌꯥꯝꯅ ꯌꯥꯎꯏ꯫ ꯀꯥꯟꯅꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯔ ꯂꯩꯔꯤꯁꯨ ꯑꯩꯈꯣꯏ ꯊꯥꯖꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯂꯣꯏꯕ ꯁ꯭ꯀꯣꯂꯔ ꯑꯩꯈꯣꯏ ꯀꯌꯥ ꯎꯕ ꯐꯪꯗꯦ꯫ ꯕꯦꯠꯇ ꯍꯥꯏꯔꯁꯨ ꯗꯥꯏꯔꯦꯛ ꯖꯦꯅꯔꯦꯜ ꯕꯦꯠ ꯑꯣꯏꯗꯦ꯫ ꯃꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯑꯦꯕꯜ ꯑꯣꯏꯕꯒꯨꯝꯕꯒꯤ ꯀꯣꯔꯁꯇ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯅ ꯗꯥꯏꯠ ꯕꯦꯠ ꯇꯧꯐꯝꯁꯨ DMU ꯅꯠꯇ꯭ꯔꯒꯅ MU ꯈꯛꯇꯪꯅꯤ ꯂꯩꯔꯤꯁꯦ꯫ ꯑꯗꯨꯁꯨ ꯆꯍꯤ ꯑꯃꯗ ꯆꯥꯝꯃ ꯈꯛꯇꯪꯅꯤ ꯄꯥꯁ ꯇꯧꯕ, ꯆꯥꯝꯃ ꯁꯤꯠ ꯈꯛꯇꯪꯅꯤ ꯃꯣꯏꯅ ꯂꯧꯔꯤꯕꯁꯤ, ꯑꯗꯨꯁꯨ ꯁꯥꯏꯟꯁ ꯑꯥꯔꯠꯁ ꯂꯣꯏ ꯌꯥꯎꯔꯒ꯫ ꯑꯗꯨꯅ ꯆꯍꯤ ꯑꯃꯗ BSc, BCom, MA, MSc, MCom ꯂꯣꯏꯕꯗꯤ ꯂꯤꯁꯤꯡꯅꯤ꯫ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯧꯔꯦ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯍꯦꯟꯅ ꯆꯪꯏ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ꯫ ꯑꯗꯨꯅ 10 ꯄꯥꯁ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ 12 ꯄꯥꯁ ꯇꯧꯔꯒ ꯁꯥꯏꯟꯁꯇ ꯀꯝꯄ꯭ꯌꯨꯇꯔꯅꯤ ꯈꯪꯗꯦ, ꯁ꯭ꯄꯣꯀꯟꯅꯤ ꯈꯪꯗꯦ, ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗꯅꯤ ꯈꯪꯗꯦ, ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯣꯔꯁꯅꯤ ꯈꯪꯗꯦ, ꯗꯤꯄ꯭ꯂꯣꯃꯥꯅꯤ ꯈꯪꯗꯦ, ꯑꯦꯅꯤ ꯐꯤꯖꯤꯀꯦꯜ ꯏꯖꯨꯀꯦꯁꯟꯒꯤꯗ ꯑꯣꯏꯔꯒꯁꯨ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯆꯠꯄ ꯍꯧꯒꯦꯔꯥ, ꯃꯦꯅꯦꯖꯃꯦꯟꯒꯤ ꯗꯤꯄ꯭ꯂꯣꯃꯥꯅꯤ ꯈꯪꯗꯦ, ꯑꯦꯅꯤ ꯇ꯭ꯔꯦꯗ ꯑꯃ ꯂꯣꯏꯁꯤꯜꯂꯒ ꯁꯠ ꯊꯕꯛ ꯆꯪꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯐ ꯐꯔꯦ꯫ ꯑꯦꯛꯖꯥꯝ ꯊꯥꯔꯁꯨ 12 ꯂꯦꯚꯦꯜꯗ ꯊꯥꯕ ꯅꯠꯇ꯭ꯔꯒꯗꯤ ꯋꯥꯔꯛꯀꯅꯤ, ꯄꯩꯁꯥ ꯆꯪꯏ, ꯃꯇꯝ ꯆꯪꯏ, ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝ ꯆꯪꯏ꯫ 12 ꯂꯣꯏꯔꯒ ꯀꯠ ꯑꯣꯐ ꯃꯥꯔꯛ ꯈꯪꯗ꯭ꯔꯤꯕ, ꯍꯩꯇ꯭ꯔꯤꯕ ꯃꯤ ꯂꯩꯔꯒꯗꯤ 12 ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯨꯝ ꯇꯣꯛꯄꯤꯔꯣ꯫ ꯐꯥꯔꯝ ꯇꯧꯒꯦꯔꯥ, ꯀꯩꯅꯣꯝ ꯇꯧꯍꯧꯔꯣ, ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯒꯦꯔꯥ꯫ ꯃꯗꯨ ꯅꯠꯇꯕꯗꯤ ꯑꯩꯈꯣꯏꯒꯤ BA/MA ꯂꯣꯏꯔꯦꯅ ꯃꯨꯛꯂꯨꯅꯨ, ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯅꯪꯅ ꯍꯥꯟꯅ ꯑꯗꯨꯝ ꯂꯣꯏꯅꯦꯕꯀꯣ BA/MA ꯂꯣꯏꯕꯁꯦ꯫ ꯑꯗꯨ ꯅꯪꯅ ꯆꯍꯤ 10 ꯍꯦꯟꯕ ꯑꯉꯥꯡ ꯑꯗꯨꯅ BA/MA ꯂꯣꯏꯔꯀꯥꯟꯗ ꯅꯪꯁꯨ ꯑꯗꯨꯝ BA/MA ꯑꯗꯨꯝ ꯂꯣꯏꯅꯦꯕ, ꯁꯦꯝ ꯁ꯭ꯇꯦꯇꯁ ꯑꯣꯏꯅꯦꯕ, ꯅꯪ ꯀꯩꯝꯇ ꯑꯍꯣꯡꯕ ꯂꯩꯔꯣꯏ꯫ ꯑꯣꯖꯥ ꯑꯣꯏꯅꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯂꯤꯁꯤꯡ 3, 4, 9 ꯐꯪꯒꯅꯤ, ꯌꯥꯝꯕꯗ 35 ꯑꯃ ꯐꯪꯒꯅꯤ꯫ ꯑꯗꯨ ꯗꯦ ꯇꯥꯏꯝꯗ ꯂꯣꯏꯅ ꯌꯨꯁ ꯇꯧꯔꯅꯤ ꯁ꯭ꯀꯨꯜꯗ, ꯀꯣꯛꯁꯦ ꯂꯣꯏꯅ ꯁ꯭ꯀꯨꯜ ꯆꯪꯈ꯭ꯔꯅꯤ, ꯋꯥꯒꯅꯤ꯫ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯉꯁꯨ ꯁ꯭ꯀꯨꯜꯗꯨꯗ ꯀꯣꯛꯇ ꯑꯗꯨꯝ ꯂꯩꯈꯤꯅꯦꯕ, ꯑꯉꯥꯡꯁꯤꯡꯗꯨꯒ ꯄꯨꯜꯂꯕꯅꯤꯅ ꯀꯣꯛꯇꯨ ꯁ꯭ꯀꯨꯜꯒꯤ ꯃꯦꯅꯦꯖꯃꯦꯟ, ꯑꯗꯒꯤ ꯂꯦꯁꯟ ꯄ꯭ꯂꯥꯅꯤꯡ, ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯁ꯭ꯀꯨꯜꯗꯨꯒꯤ ꯗ꯭ꯌꯨꯇꯤ ꯃꯌꯥꯝ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯕ ꯌꯥꯔꯣꯏ ꯁ꯭ꯀꯨꯜꯒꯤ꯫ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯑꯇꯣꯞꯄꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯪꯂꯔꯣꯏ, ꯆꯠꯊꯣꯛꯄ ꯉꯝꯃꯣꯏ, ꯁꯨꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯣꯡꯂꯤ ꯁꯟꯗꯦ ꯅꯠꯇ꯭ꯔꯒ ꯖꯦꯅꯔꯦꯜ ꯍꯣꯂꯤꯗꯦ ꯈꯛꯇꯪꯅꯤ ꯅꯪꯅ ꯁꯪꯗꯣꯏꯁꯦ꯫ ꯑꯗꯨꯅ ꯑꯣꯐꯤꯁ ꯑꯃ ꯆꯠꯀꯦ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝꯃ ꯇꯥꯟꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯣꯂꯤꯗꯦ ꯑꯗꯨꯝ ꯍꯣꯂꯤꯗꯦꯅꯤ ꯑꯣꯐꯤꯁ꯫ ꯇꯨꯏꯁꯟ ꯇꯧꯔꯒꯁꯨ ꯄꯩꯁꯥ ꯌꯥꯝ ꯆꯥꯡ ꯅꯥꯏꯔꯣꯏ, ꯑꯗꯨꯝ ꯈꯔ ꯐꯪꯅꯤ, ꯋꯥꯕꯅ ꯍꯦꯟꯒꯅꯤ꯫ ꯑꯗꯨꯅ ꯀꯠꯊꯣꯛꯄ ꯑꯗꯨꯝ ꯍꯦꯜꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯣꯖꯥ ꯑꯣꯏꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯒꯤ ꯅꯠꯇ꯭ꯔꯒꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯥꯕ ꯑꯣꯏꯅꯤ꯫ ꯑꯗꯨꯅ ꯇꯝꯃꯤꯕ ꯈꯨꯗꯤꯡꯃꯛ ꯒꯣꯔꯃꯦꯟꯒꯤ ꯑꯣꯖꯥ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫
ꯑꯔꯣꯏꯕꯗꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯛꯀꯅꯤ, ꯃꯀꯣꯛꯇꯒꯤ ꯍꯧꯅꯤꯡꯂꯛꯀꯅꯤ, ꯏꯃꯥꯟꯅꯕꯤꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯒꯤ ꯃꯤꯈꯩꯅ ꯀꯥꯔ ꯊꯧꯗꯨꯅ ꯂꯥꯛꯀꯅꯤ, ꯏꯀꯥꯏꯔꯛꯀꯅꯤ, ꯏꯄꯥ ꯏꯃꯥꯟꯅꯕ ꯋꯥꯔꯤ ꯇꯧꯔꯛꯀꯅꯤ, ꯃꯤꯒꯤꯗꯤ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯇꯧꯔꯛꯑꯅꯤ, ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯔꯛꯑꯅꯤ. ꯏꯃꯥ ꯏꯄꯥꯁꯨ ꯃꯣꯏꯗꯤ ꯈꯪꯕ ꯅꯠꯇꯕꯅꯤꯅ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯩꯗꯅ ꯈꯣꯠꯇꯅ ꯂꯥꯛꯄ ꯅꯠꯇꯕꯅꯤna ꯒ꯭ꯌꯥꯟ ꯇꯥꯔꯣꯏ. ꯑꯦꯛꯖꯥꯝ ꯍꯥꯏꯔꯒ ꯃꯣꯏꯗ ꯆꯞ ꯃꯥꯟꯅꯩ, ꯀꯔꯞꯁꯟ ꯂꯣꯏ ꯂꯩꯁꯨ ꯈꯟꯅꯤ, ꯑꯗꯨ ꯑꯦꯛꯖꯥꯝꯗ ꯀꯝꯄꯤꯇꯤꯇꯤꯞ ꯌꯥꯝ ꯑꯣꯏ ꯍꯥꯏꯁꯦ ꯃꯣꯏ ꯈꯪꯉꯣꯏ, ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯒꯅꯤ. ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯕꯅꯤꯅ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗꯤ ꯆꯟꯅꯐꯝ ꯂꯩꯇꯦ. ꯁꯥꯇ꯭ꯔ ꯀꯌꯥ ꯂꯝꯖꯤꯡꯕꯤꯅꯕ ꯍꯥꯏꯕꯤꯅꯕ ꯂꯩꯇꯕ ꯀꯌꯥꯗꯤ, ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯀꯌꯥꯗꯗꯤ ꯃꯈꯣꯏ ꯃꯆꯥꯁꯤꯡꯗꯣ ꯂꯥꯏꯔꯕ ꯀꯌꯥꯗ ꯑꯋꯥꯕ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩ, ꯑꯋꯥꯕ ꯑꯗꯨꯝ ꯇꯥꯔꯒ ꯂꯩ. ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯀꯛꯄꯤꯈꯤꯕꯅ ꯌꯥꯝ ꯐꯔꯦ. ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯕꯨ ꯆꯟꯅꯅꯕ ꯍꯥꯏꯔꯗꯤ ꯗꯥꯏꯠ, ꯕꯦꯠ, ꯗꯤꯂꯦꯠ ꯍꯥꯏꯕꯗꯤ PhD ꯇꯧꯐꯝꯁꯦ ꯃꯌꯥꯝ ꯊꯝꯕꯤꯕ ꯗꯔꯀꯥꯔ ꯇꯥꯏ ꯒꯣꯔꯃꯦꯟꯅ. ꯑꯗꯨꯅ ꯍꯤꯡꯕꯗꯗꯤ ꯌꯥꯗꯕꯅꯤꯅ BA MA ꯂꯣꯏꯔꯒ ꯑꯗꯨꯝ ꯀꯩꯗꯧꯕ ꯇꯥꯏ, ꯖꯨꯒꯥꯂꯤ ꯆꯠꯄ ꯇꯥꯏ, ꯊꯕꯛ ꯁꯨꯕ ꯆꯠꯄ ꯇꯥꯏ. ꯅꯨꯄꯥꯗ ꯍꯥꯏꯔꯒ, ꯅꯨꯄꯤꯗꯅ BA ꯂꯣꯏꯔꯅꯤ, MA ꯂꯣꯏꯔꯅꯤ, ꯇꯨꯏꯁꯟ ꯈꯔ ꯇꯧꯔꯅꯤ, ꯐꯤ ꯁꯨꯅꯤ, ꯍꯥꯏꯗꯤ ꯐꯤ ꯁꯨꯅꯤ ꯍꯥꯏꯕ ꯐꯤ ꯁꯥꯅꯤ, ꯑꯗꯨꯝ ꯐꯅꯦꯛ ꯈꯔ ꯌꯣꯟꯅꯤ, ꯈꯨꯗꯩ ꯈꯔ ꯁꯥꯅꯤ, ꯑꯗꯨꯝ ꯕꯥꯔꯒꯦꯅꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯅꯤ. ꯆꯍꯤ ꯌꯥꯝꯖꯜꯂꯛꯀꯅꯤ, ꯑꯗꯨꯝ ꯋꯥꯈꯜ ꯑꯗꯨꯝ ꯂꯩꯅꯥ ꯑꯣꯏꯔꯛꯀꯅꯤ. ꯅꯨꯄꯥ ꯃꯆꯥꯈꯩꯁꯤ ꯖꯨꯒꯥꯂꯤ ꯊꯨꯕ ꯆꯠꯂꯅꯤ, ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ, ꯑꯗꯩ ꯔꯪꯒꯤꯅꯤ ꯈꯪꯗꯦ ꯃꯌꯥꯝ ꯆꯠꯂꯅꯤ, ꯒꯥꯔꯤ ꯊꯧꯕꯅꯤ ꯈꯪꯗꯦ, ꯑꯗꯨꯝ ꯈꯔ ꯑꯃꯅ ꯒꯦꯝ ꯈꯔ ꯁꯥꯟꯅꯅꯤ, ꯍꯔꯥꯎ ꯀꯨꯝꯍꯩ ꯈꯔ ꯆꯠꯀꯅꯤ, ꯑꯗꯨꯝ ꯃꯔꯨꯞ ꯈꯔ ꯌꯥꯎꯁꯤꯟꯅꯤ, ꯑꯐꯪꯕ ꯈꯔꯁꯨ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯝ ꯅꯦꯝꯕꯗ ꯑꯗꯨꯝ ꯍꯤꯡꯕ ꯇꯝꯃꯛꯀꯅꯤ. ꯌꯨꯝ ꯄꯥꯜꯂꯛꯀꯅꯤ, ꯏꯪꯈꯣꯜ ꯀꯣꯏꯔꯛꯀꯅꯤ, ꯍꯥꯟꯅꯗꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯅꯤ. ꯑꯃꯗꯤ ꯑꯄꯥꯛꯄ ꯑꯆꯧꯕ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯆꯥꯎꯈꯠꯂꯛꯂꯤꯕ ꯃꯤꯅ ꯒꯝ ꯒꯝ ꯆꯥꯎꯈꯠꯂꯛꯏꯕ ꯀꯌꯥꯁꯦ ꯁꯤꯒ ꯃꯥꯟꯅꯕ ꯉꯝꯃꯣꯏ. ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯃꯤꯟꯅꯅꯤ. ꯑꯗꯨꯅ ꯐꯨꯠꯕꯣꯜ ꯍꯩꯕ ꯑꯩꯅ ꯍꯤꯁꯇ꯭ꯔꯤ ꯂꯧꯁꯤꯜꯂꯛꯀꯅꯤ, ꯗꯥꯟꯁ ꯍꯩꯕ ꯃꯤꯅ ꯑꯇꯣꯞꯄ ꯁꯕꯖꯦꯛ ꯑꯃ ꯑꯣꯟꯅ ꯇꯩꯅ ꯂꯧꯁꯤꯜꯂꯛꯑꯅꯤ, ꯗꯥꯟꯁ ꯌꯥꯝ ꯍꯩꯕ ꯃꯤꯅ ꯃꯦꯠꯁ ꯂꯧꯁꯤꯜꯂꯛꯑꯅꯤ. ꯑꯗꯨ ꯃꯤꯅ ꯂꯧꯅꯩꯅ ꯃꯦꯠꯁ ꯂꯤꯡꯕ ꯃꯤꯅ ꯃꯥꯅ ꯍꯣꯝ ꯁꯥꯏꯟꯁ ꯂꯧꯁꯤꯜꯂꯛꯑꯅꯤ. ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗꯗꯤ ꯌꯧꯔꯀꯥꯟꯗꯗꯤ ꯆꯍꯤ ꯃꯌꯥꯝ ꯃꯥꯡꯉꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯀꯥꯟꯗꯗꯤ ꯁꯥꯎꯅꯤꯡꯂꯛꯑꯅꯤ, ꯑꯗꯨꯝ ꯃꯀꯣꯛꯇꯩ ꯍꯧꯔꯛꯑꯅꯤ. ꯑꯗꯨꯅ ꯑꯥꯔꯠꯁ ꯍꯥꯏꯕ ꯁꯕꯖꯦꯛꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯄꯩꯁꯥ ꯀꯣꯝꯃꯦ, ꯑꯗꯨꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ, ꯃꯁꯤꯁꯤꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ. ꯑꯗꯨꯅ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ 12 ꯂꯣꯏꯔꯒꯅꯤ ꯈꯪꯗꯦ, 10 ꯂꯣꯏꯔꯒꯅꯤ ꯈꯪꯗꯦ, ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗ ꯀꯟꯅ ꯀꯣꯛ ꯊꯥꯗꯔꯒ ꯌꯥꯔꯤꯈꯩꯗꯤ ꯑꯥꯔꯠꯁꯁꯦ ꯂꯧꯗꯕꯅ ꯐꯩ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ.